Wangjing New Market ki street vendor singi Leingak na Tonganba mapham ama sinbiyu haina taksillkli. District Administration Thawbal na hana miyamda khangankibagi matungina ngasidagi district asigi Tonganba mapham singda Leingak ki lamda khopsilaga lanai structure sing sajilamba makhai takthokba haukhre. Marak asida Wangjing New Market ki potfam fambi singidi Leingak na Tonganba mapham ama sinbiyu haina taksillkli. Hiram asigi matangda ngasi Wangjing da pangthokpa pawgi mifam amada Sogdek Wangjing gi President Tonganba na haikibada haukiba July tang 12 da DC Thawbal na thokiba order amagi matung inna Thawbal district ki mafam khudingmakta maram chadana lambi nakanda dukan famliba lukmai famliba sing pumnamak asi takthokpagi thabak asi Wangjing gi miyamna saugatli asumna lambi maya nakna sajiliba mayam asina accident kaya amasu thokiba leiriba asidagi khara ngakthoknaba haiduna Thawbal district ki DC na order thoktuna taksillkliba eviction asi Wangjing ki Tonganba club organization amadi New Market ta potfam famliba khudingmakna support tawgani amadi mateng pangsingani tawbatabu Wangjing New Market asida magi leita laira kayana mafam asidagi yumgi puksak oiribani makoina thengna hogadaba awaba kayabu yengbiraga ima ibel mayamgi potfam mafam ama chabada sinbiyu eviction tawraba matungda nongmagi chara tanjariba amadi zibika oizariba mayam asigi yengbiraga potfam mafam ama sinbinaba mari leinaba singda haijari haiba wafam thamki Wangjing New Market ta potfam fambi nupi amana haikibada mamang thaktagi hauna Wangjing lamding kaithelgi mafam kayada potfam fambada pangtanda tankhai Hauzik Hairok Lamkai da Lairiba New Market asida street vendor sing cart pairaga famlibani tha khudingi sale su adum thiribani koichen chenduna mayam hek famu haibaduda famduna lakcharibani masina yum kaya su punaribani government na athubada New Market asida street vendor singi mafam amatang sinbiyu haijari haiki bisina thoki matungina hariba mafam masing asi akoi loina eviction tokku nobagi order ma koi hariba order sibu lamdam asida lairiba parja punamak amadi imaibel hai punamak club sangstan punamangna taramno oi amasu akoisu hariba eviction tobus akoi tasena koi yaujagani musing support tawi tobudabu hamjani ngi wafamdi akoi hariba eviction tokku agadi suroki mataida phamaga nomagi chara tanduna macha masu thaiba yamna chireba tanja sida ko yam wanarba tanja sida ko khara to rasu hingba yanaba gi damakta adumba jibeka oyoba mayam si loi takko khagadi ngasi chakhau hangakpa amadi chakhau gi lang ama tholokani aduna marum moraga hariba mafam asida da ko gi takthokpudo ko none yai to bodabu hariba imaibel mayam si mungi chakhau puriba imungi ngasi ngomgi senthok ambi Pujari be imai bel singa sikit Tonganba mafam sawa amatang sembina bagi damakta ngasi lekai se lejaiba sangsal amadi imai bel mayam puntaraga asugumba koi mifam ase koi pangthok sabani thangna koi ni het sidega churok kaya da phamjare adagi achurom da phamakpa mafam kaya da phamjarak pada adum tala ga lakhi bane adu mafam se da chare anauba New Market se da phaminaraga haidi achauba bazar ama oina bagi sebat sagat minaraji haidana ngayo ma ko pura ga sida phamge bani adagi adu phamgi matam da koi matam tan phamba ba matung da street vendor phagna ba haidana koi paisa piro haiba matam da matam chana adum pigi adu street vendor ka ne na pirak pa matam da jo hanga pa che ma hana pire yelo ma chu